ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗꯅꯤ ꯂꯤꯟꯊꯣꯏ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯔꯨꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯂꯤ꯫ ꯂꯨꯋꯥꯡꯕ ꯅꯨꯄꯤ ꯃꯥꯅ ꯀꯞꯂꯤꯕꯗꯨ ꯊꯦꯝꯂꯨꯕꯁꯨ ꯇꯧꯗ ꯇꯨꯃꯤꯟ ꯍꯤꯞꯇꯨꯅ ꯐꯣꯟ ꯌꯦꯡꯂꯒ ꯂꯩ꯫ ꯂꯤꯟꯊꯣꯏ ꯀꯞꯅ ꯀꯞꯉꯥꯡ ꯇꯧꯔꯛꯏ꯫ ꯅꯨꯄꯤꯕꯨ ꯀꯅꯥꯅ ꯑꯍꯤꯡꯗ ꯆꯦꯟꯅꯒꯦ? ꯃꯤꯅ ꯆꯦꯟꯗ꯭ꯔꯁꯨ ꯑꯩꯗꯤ ꯆꯦꯜꯂꯤ꯫ ꯂꯤꯟꯊꯣꯏ ꯂꯨꯋꯥꯡꯕꯗ ꯄꯩꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯣꯟꯗꯨ ꯂꯧꯔꯒ ꯅꯨꯄꯥ ꯃꯉꯣꯟꯗ ꯊꯣꯝꯂꯛꯏ꯫ ꯂꯨꯋꯥꯡꯕ ꯐꯣꯟ ꯌꯦꯡꯂꯝꯕꯗꯒꯤ ꯅꯨꯄꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯀꯩꯗꯧꯔꯒꯦ ꯃꯤ? ꯂꯤꯟꯊꯣꯏꯗꯨ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯕ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯜ ꯑꯣꯏꯅ ꯌꯥꯝ ꯅꯛꯅ ꯐꯝꯂꯛꯏ꯫ ꯂꯤꯟꯊꯣꯏ ꯃꯇꯧ ꯑꯗꯨꯗ ꯇꯞꯅ ꯈꯔ ꯍꯟꯗꯣꯛꯂꯒ ꯐꯝꯈꯤ ꯑꯗꯨꯕꯨ ꯂꯨꯋꯥꯡꯕꯁꯨ ꯑꯅꯝꯅꯝ ꯀꯟꯕ ꯃꯇꯧ ꯎꯠꯇꯨꯅ ꯅꯨꯄꯤ ꯃꯥꯅ ꯍꯟꯗꯣꯛꯂꯤ ꯃꯈꯩ ꯃꯥꯁꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯂꯤꯟꯊꯣꯏ ꯋꯥꯜ ꯑꯗꯨꯗ ꯐꯠ ꯌꯩꯁꯤꯜꯂꯤ꯫ ꯂꯨꯋꯥꯡꯕ ꯂꯤꯟꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯏ ꯃꯄꯥꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯃꯥꯏꯒ ꯅꯨꯄꯥ ꯃꯥꯒꯤ ꯃꯃꯥꯏꯒ ꯅꯛꯅꯈ꯭ꯔꯤ꯫ ꯑꯅꯤꯗꯨꯅ ꯍꯣꯜꯂꯤꯕ ꯁꯣꯔꯗꯨ ꯏꯐꯥꯎ ꯐꯥꯎꯅꯔꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯂꯤꯟꯊꯣꯏ ꯂꯨꯋꯥꯡꯕꯕꯨ ꯃꯊꯕꯥꯛꯇ ꯄꯥꯏꯗꯨꯅ ꯐꯠ ꯏꯟꯊꯣꯛꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯃꯅꯝꯗꯨꯒ ꯑꯩ ꯍꯩꯅꯗꯦ꯫ ꯂꯨꯋꯥꯡꯕ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯉꯁꯤꯇꯪꯅꯤꯍꯦ ꯊꯃꯣꯏ ꯃꯩꯆꯥꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯛꯎꯕꯅꯤ꯫ ꯊꯃꯣꯏ ꯀꯥꯏꯔꯤ ꯌꯨ ꯅꯨꯡꯉꯥꯏꯔꯤ ꯌꯨ ꯀꯨꯝꯍꯩ ꯍꯔꯥꯎ ꯊꯣꯛꯏꯗꯅ ꯌꯨ ꯑꯃ ꯇꯧꯔꯤ ꯌꯨ ꯑꯃ ꯇꯧꯔꯤ ꯌꯨ ꯃꯩꯇꯩ ꯅꯨꯄꯥꯗꯤ ꯌꯨꯅ ꯍꯥꯠꯇꯣꯔꯕꯅꯤ꯫ ꯋꯥꯏꯁꯦ ꯍꯥꯏꯔꯝꯂꯒ ꯂꯤꯟꯊꯣꯏ ꯕꯥꯠꯔꯨꯝ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯅꯥ ꯃꯁꯥꯅ ꯊꯦꯡꯂ ꯐꯥꯎꯕ ꯍꯜꯂꯛꯇꯕꯗꯨꯗ ꯐꯣꯟ ꯄꯥꯏꯔꯛꯇꯕꯗꯨꯒ ꯃꯁꯥꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯃꯔꯖꯦꯟꯁꯤ ꯂꯥꯛꯂꯕꯁꯨ ꯃꯃꯥꯗ ꯐꯖꯅ ꯃꯔꯝ ꯍꯥꯏꯔꯝꯂꯒ ꯆꯠꯄꯅꯤ꯫ ꯉꯁꯤꯗꯤ ꯃꯥ ꯌꯥꯝ ꯍꯥꯊꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯗꯨꯗ ꯃꯥ ꯄꯥꯈꯠꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯁꯥꯕꯨ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯁꯨ ꯆꯦꯞꯊ ꯌꯦꯡꯉꯤ꯫ ꯃꯇꯝ ꯃꯥꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯁꯅꯥ ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯃꯁꯥꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯌꯥꯏꯊꯣꯏꯗ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯌꯥꯏꯊꯣꯏꯁꯨ ꯇꯨꯝꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯁꯅꯥꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕꯗꯨ ꯐꯠ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯏꯃꯥ꯫ ꯍꯩ ꯋꯥꯡꯕꯒ ꯄꯨꯟꯕ꯭ꯔꯣ? ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅꯅꯦ ꯍꯥꯊꯨ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯆꯠꯈꯤꯕꯅꯤꯅꯦ꯫ ꯅꯣꯏꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯒꯥꯔꯤꯗꯨ ꯂꯥꯛꯄ꯭ꯔꯥ ꯏꯃꯦ? ꯏꯃꯥꯕꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯗ ꯅꯣꯏꯕꯣ꯫ ꯌꯥꯏꯊꯣꯏ ꯉꯁꯥꯏ ꯂꯨꯋꯥꯡꯕꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯒ ꯆꯥꯟꯅꯔꯦ ꯈꯟꯗꯨꯅ ꯏꯃꯥ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯕ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯇꯦ ꯑꯗꯣ ꯃꯥꯒꯤ ꯑꯣꯏꯕ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯈꯤꯒꯨꯝ ꯇꯧꯕꯅꯦ꯫ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯑꯗꯨꯒ ꯀꯟꯐꯥꯔꯝ ꯇꯥꯔꯒ ꯍꯥꯏꯔꯛꯀꯦ ꯏꯃꯥ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯃꯨꯊꯠꯈ꯭ꯔꯦ꯫ ꯁꯅꯥꯅ ꯍꯥꯏꯔꯤꯕꯒꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯊꯤꯗꯥ ꯏꯆꯥ ꯉꯥꯎꯕꯁꯤꯒ ꯇꯤꯟꯅꯩ ꯍꯥꯏꯕꯗ ꯃꯇꯤꯛ ꯍꯦꯛ ꯆꯞ ꯆꯥꯏꯗꯀꯣ꯫ ꯌꯥꯏꯊꯣꯏ ꯁꯅꯥꯒꯤ ꯀꯣꯜꯗꯨ ꯐꯠ ꯀꯛꯄꯒ ꯂꯨꯋꯥꯡꯕꯗ ꯍꯥꯟꯅ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯤꯟꯊꯣꯏꯗ ꯑꯣꯏꯅ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯍꯥꯟꯕ ꯇꯧꯔꯛꯄꯗꯨꯗꯤ ꯄꯥꯏꯔꯛꯇ꯭ꯔꯤ꯫ ꯌꯥꯏꯊꯣꯏ ꯑꯃꯨꯛꯀ ꯍꯟꯅ ꯇꯧꯔꯛꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯔꯤꯡ ꯍꯦꯛ ꯆꯠꯄꯒ ꯐꯠ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ꯫ ꯂꯨꯋꯥꯡꯕꯅ ꯈꯨꯝꯂꯛꯄꯗꯨꯗ ꯌꯥꯏꯊꯣꯏꯅ ꯉꯁꯤ ꯆꯦꯜꯂꯕꯣ? ꯂꯨꯋꯥꯡꯕ ꯅꯣꯛꯂꯒ ꯑꯗꯨꯅꯕꯨ ꯃꯥꯏ ꯐꯣꯟ ꯄꯥꯏꯈꯠꯂꯛꯏꯁꯤꯅꯦ ꯑꯩꯅ꯫ ꯌꯨꯝꯗꯅ ꯏꯃꯥꯗꯣ BP ꯍꯥꯏ ꯑꯣꯏꯍꯧꯗꯣꯔꯦ ꯄꯥꯈꯠꯄꯗ ꯑꯗꯨ ꯅꯪꯅ ꯅꯨꯄꯤꯒ ꯆꯦꯜꯂꯦ ꯅꯨꯡꯉꯥꯏꯗꯅꯒ꯫ ꯂꯨꯋꯥꯡꯕ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯋꯥ ꯃꯤꯁ ꯀꯣꯜ ꯃꯌꯥꯝꯁꯤꯗꯤ ꯀꯔꯤꯕꯨ ꯇꯧꯔꯒ ꯂꯩꯔꯤꯒꯦ ꯃꯤ? ꯁꯥꯏꯂꯦꯟ ꯊꯝꯃꯨꯕꯒꯤ ꯇꯥꯍꯧꯗꯕꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯀꯥꯏꯔꯦ ꯏꯃꯥꯗꯣ ꯅꯪ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯉꯝꯃꯔꯣꯏꯕ ꯅꯨꯃꯤꯠ ꯐꯩ ꯐꯠꯇꯦꯅ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ꯫ ꯅꯪ ꯑꯃꯀꯣ ꯍꯣꯏ ꯊꯝꯃꯦ ꯑꯩ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯌꯥꯏꯊꯣꯏ ꯐꯣꯟꯗꯨ ꯀꯛꯂꯒ ꯁꯅꯥꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ꯫ ꯁꯅꯥꯁꯨ ꯀꯨꯏꯍꯧꯗꯦ ꯐꯣꯟꯗꯨ ꯐꯠ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ ꯌꯥꯏ ꯍꯪꯂꯕ꯭ꯔꯥ ꯅꯪꯕꯣ? ꯏꯃꯥ ꯄꯥꯈꯠꯂꯨꯔꯅꯨ ꯍꯌꯦꯡ ꯌꯨꯝꯗ ꯃꯤ ꯍꯦꯜꯂꯛꯑꯅꯤ꯫ ꯁꯅꯥ ꯒ꯭ꯌꯥꯟ ꯃꯝꯅ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯃꯥꯕꯨ ꯒ꯭ꯌꯥꯟ ꯃꯝꯃꯦꯅꯦ꯫ ꯌꯥꯏꯊꯣꯏ ꯅꯣꯛꯂꯒ ꯏꯃꯥ ꯅꯆꯥꯅꯨꯄꯥꯗꯨ ꯅꯨꯄꯤ ꯆꯦꯜꯂꯦ ꯋꯥꯎꯔꯅꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ ꯍꯥꯏꯕ꯫ ꯁꯅꯥ ꯍꯔꯥꯎꯅ ꯍꯌꯦ ꯑꯁꯦꯡꯕꯔꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯍꯣꯏ ꯏꯃꯥ ꯉꯁꯥꯏꯈꯩ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯗꯣ ꯃꯥꯒꯤ ꯐꯣꯟꯗꯣ ꯁꯥꯏꯂꯦꯟ ꯊꯝꯃꯒ ꯂꯩꯔꯝꯃꯦ꯫ ꯅꯦ ꯍꯦꯛ ꯇꯥꯏꯗ ꯐꯔꯦ ꯅꯪꯁꯨ ꯇꯨꯝꯖꯔꯣ ꯏꯃꯥꯁꯨ ꯊꯝꯃꯦꯀꯣ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ꯫
ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯌꯥꯏꯊꯣꯏ ꯂꯥꯏ ꯁꯦꯕꯥ ꯇꯧꯅꯕꯒꯤꯗꯃꯛ ꯐꯩꯖꯣꯝ ꯁꯦꯠꯇꯨꯅ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯥꯅ ꯀꯨꯝꯊꯔꯛꯄꯒ ꯂꯤꯆꯤꯡꯂꯨꯏ ꯆꯥꯛꯈꯨꯝꯗꯒꯤ ꯆꯟꯗꯣꯟ ꯃꯆꯨꯒꯤ ꯁꯨꯠ ꯑꯃ ꯁꯦꯠꯂꯒ ꯃꯀꯣꯛꯇꯨ ꯇꯨꯝꯂꯨꯕꯒꯤ ꯐꯗꯤ ꯑꯃꯁꯨ ꯌꯦꯠꯂꯤ꯫ ꯌꯥꯏꯊꯣꯏ ꯅꯨꯄꯤ ꯃꯥꯕꯨ ꯉꯥꯏꯍꯥꯛꯇꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯤꯆꯤꯡꯂꯨꯏꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯌꯥꯏꯊꯣꯏ ꯏꯁꯇ꯭ꯌꯔꯗꯨꯗ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ ꯌꯥꯏꯊꯣꯏꯒꯤ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯌꯦꯡꯂꯝ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯣꯡꯂꯛꯏ꯫ ꯃꯦꯝꯆꯥ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯅ "ꯏꯃꯥꯒꯤ ꯂꯤꯆꯤꯡ ꯇꯥꯕ꯭ꯔꯥ?" ꯌꯥꯏꯊꯣꯏ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯂꯤꯆꯤꯡꯂꯨꯏꯗ ꯑꯣꯟꯁꯤꯜꯂꯒ "ꯏꯃꯥꯗꯅꯦ ꯏꯟꯁꯥꯡ ꯁꯦꯝꯖꯤꯜꯂꯝꯃꯨ." "ꯍꯣꯏ ꯏꯃꯥ." ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯦꯝꯆꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯆꯠꯈ꯭ꯔꯦ꯫ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯍꯨꯕꯤꯈ꯭ꯔꯕ꯭ꯔꯥ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯣ? ꯑꯍꯥꯟꯕ ꯍꯨꯈꯤꯕꯅ ꯇꯥꯡꯈꯨꯜꯒꯤ ꯐꯤꯖꯣꯜꯗ ꯂꯩꯇꯦꯡꯗꯨꯅ, ꯑꯗꯨꯒ ꯍꯟꯗꯛꯅ ꯃꯩꯇꯩꯒꯤ ꯆꯟꯗꯟ ꯃꯆꯨꯒꯤ ꯐꯤꯖꯣꯜꯗ ꯏꯪꯅ ꯅꯤꯡꯊꯤꯖꯕ ꯁꯛꯇꯝ ꯑꯗꯨꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯨꯕꯤꯈꯤꯕꯅꯤ꯫ ꯅꯣꯡꯌꯥꯏ ꯋꯥꯀꯤꯡ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯣꯇꯦꯜ ꯃꯄꯥ ꯌꯧꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯃꯤꯋꯥ ꯉꯥꯡꯅꯕꯤꯁꯤꯡꯅ ꯉꯥꯡꯅꯔꯝꯂꯤ ꯋꯥꯗꯨ ꯇꯥꯔꯛꯏ꯫ ꯅꯨꯄꯤ ꯑꯃꯅ "ꯀꯔꯤꯅꯣ ꯑꯩꯒ꯭ꯌꯥ ꯅꯣꯡꯌꯥꯏ ꯍꯣꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ? ꯀꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ? ꯑꯩꯗꯤ ꯀꯩꯝꯇ ꯇꯥꯍꯧꯗ꯭ꯔꯦꯅꯦ." "ꯈꯪꯗ꯭ꯔꯤꯕ ꯍꯥꯏꯁꯤꯅ ꯁꯤꯁꯤ ꯍꯥꯏꯒꯦꯁꯦ꯫ "ꯑꯣ ꯕꯥꯃꯣꯟ ꯏꯃꯨꯡꯁꯤꯗꯅꯦ ꯇꯥꯡꯈꯨꯜ ꯅꯤꯉꯣꯜ ꯑꯃ ꯊꯝꯃꯤꯁꯤꯕꯨ ꯉꯥꯎꯕ ꯖꯥꯠꯂ ꯍꯥꯏꯕ?" "ꯑꯣ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯈꯠꯂꯤꯁꯦ ꯃꯆꯥꯅꯨꯄꯥꯁꯨ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗ꯭ꯔꯤꯉꯩꯁꯤꯗ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯊꯝꯖꯤꯜꯂꯦ ꯍꯥ ꯑꯗꯩꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯐꯖꯔꯅꯤ." ꯍꯣꯇꯦꯜ ꯐꯝꯂꯤꯕ ꯏꯅꯦꯗꯨꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨꯗ ꯆꯩꯊꯠꯂꯛꯏ꯫ "ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯃꯤꯋꯥ ꯉꯥꯡꯅꯒꯅꯨ." ꯏꯅꯦꯗꯨꯅ ꯆꯩꯊꯠꯂꯛꯄꯗꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯌꯥꯏ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯥ ꯃꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯃꯥꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯄꯗ ꯃꯄꯥ ꯆꯥꯟꯅꯅ ꯂꯤꯆꯤꯡꯂꯨꯏꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯂꯤꯆꯤꯡꯂꯨꯏ ꯅꯣꯡꯌꯥꯏ ꯎꯕꯗ ꯍꯔꯥꯎꯅ "ꯄꯥꯕꯨꯡ ꯍꯟꯕꯤꯔꯛꯈ꯭ꯔꯦ." ꯅꯣꯡꯌꯥꯏ ꯉꯁꯥꯏꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯨꯕꯗꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯨꯅ ꯂꯥꯛꯄꯅ ꯂꯤꯆꯤꯡꯂꯨꯏꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯅ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯂꯤꯆꯤꯡꯂꯨꯏꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯃꯁꯥꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯖꯩ꯫ ꯃꯁꯥꯗꯁꯨ ꯃꯤꯒꯤꯗ ꯌꯦꯠꯂꯤꯕꯅꯤ ꯈꯟꯅ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯆꯪꯈ꯭ꯔꯤꯕ ꯅꯣꯡꯌꯥꯏꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯂꯩꯍꯧꯏ꯫ ꯅꯣꯡꯌꯥꯏ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯤ꯫ ꯃꯦꯝꯆꯥ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ?" ꯅꯣꯡꯌꯥꯏ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯏ꯫ "ꯀꯔꯤ ꯈꯨꯌꯦꯡ ꯆꯥꯌꯦꯡꯅꯣ? ꯀꯩꯗꯧꯔꯒꯦ ꯃꯤꯌꯥ?" "ꯐꯖꯔꯦ ꯐꯖꯔꯦ ꯏꯃꯨꯡꯁꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯗꯅ ꯅꯆꯥꯅꯨꯄꯥꯁꯤꯅ꯫ ꯍꯦꯔꯥ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥꯕꯨ ꯀꯔꯤꯅꯣ? ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯗꯕꯅꯤ ꯃꯃꯥ꯫ ꯅꯁꯥꯅ ꯚꯥꯞ ꯇꯥꯎ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯔꯤꯕꯁꯤꯅꯤ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯋꯥꯀꯤꯡ ꯍꯜꯂꯛꯄꯒꯤ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯄ ꯆꯪꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯕꯒ ꯂꯤꯟꯊꯣꯏꯒꯁꯨ ꯃꯌꯨꯝꯗ ꯂꯧꯔꯨꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯨꯔꯥꯁꯤꯡꯅ ꯂꯤꯟꯊꯣꯏ ꯍꯣꯏꯗ ꯆꯠꯇꯨꯅ ꯍꯥꯏꯗꯣꯛꯄ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯅꯤ꯫ ꯂꯨꯋꯥꯡꯕꯒꯤ ꯀꯥꯗꯅꯤ ꯁꯅꯥ, ꯃꯦꯃꯤ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯃꯤ꯫ ꯑꯗꯨꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯅꯥꯅ "ꯃꯦꯃꯤ ꯑꯩꯒꯤ ꯏꯃꯧꯁꯦ ꯐꯖꯗ꯭ꯔꯁꯦ? ꯏꯅꯝꯃ ꯅꯆꯥꯅꯨꯄꯥꯅ ꯈꯟꯕ ꯅꯨꯄꯤꯕꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ? ꯑꯩꯗꯤ ꯅꯌꯥ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤ ꯈꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯂꯝꯂꯤꯕꯅꯦꯃꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ, ꯏꯃꯧ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯐꯪꯂꯕꯅꯤꯅ ꯏꯃꯥ ꯌꯥꯔꯦ." ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯗꯨ ꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ "ꯅꯦ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕꯩ ꯃꯤꯗꯣ ꯍꯜꯍꯧꯔꯦ, ꯅꯤꯅꯦ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯦ." "ꯍꯣꯏ ꯍꯣꯏ ꯊꯣꯛꯂꯛꯑꯒꯦ. ꯃꯦꯃꯤ ꯏꯃꯧꯒ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯤ ꯃꯦꯃꯤ ꯂꯤꯟꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯤ ꯂꯤꯟꯊꯣꯏꯅꯕꯣ?" ꯂꯤꯟꯊꯣꯏ ꯏꯀꯥꯏ "ꯏꯅꯝꯃ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ." "ꯑꯩꯈꯣꯏ ꯂꯨꯋꯥꯡꯕꯅꯒ ꯐꯥꯔꯤꯔꯕ?" "ꯈꯪꯗꯦꯗ, ꯑꯍꯤꯡꯗꯨꯗ ꯊꯣꯛꯂꯨ ꯈꯣꯠꯂꯨꯅ ꯏꯁꯧ ꯄꯪꯇꯧ ꯇꯧꯔꯤ꯫ ꯑꯩꯗꯤ ꯋꯥ ꯍꯥꯏꯗꯣꯏ ꯃꯥꯅ ꯊꯣꯛꯎꯔꯦ, ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯥꯅ ꯅꯝꯐꯨꯗ ꯆꯦꯜꯂꯦ." ꯃꯦꯃꯤ ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨ ꯅꯣꯛꯂꯒ "ꯑꯩꯒꯤ ꯏꯌꯥꯁꯤ ꯃꯔꯤꯟꯖꯦꯜꯗꯤ ꯂꯩꯈ꯭ꯔꯦ, ꯑꯗꯨꯁꯨ ꯅꯨꯄꯤ ꯆꯦꯟꯕꯗ ꯏꯅꯝꯃꯁꯤꯗꯤ."
ꯁꯅꯥ ꯃꯄꯥꯟꯗ ꯂꯨꯋꯥꯡꯕꯒꯤ ꯃꯈꯨꯔꯥ ꯃꯄꯟꯊꯧ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯒ ꯃꯈꯣꯏ ꯃꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯄꯟꯊꯧꯗꯨꯅ ꯏꯃꯨꯡꯗꯣ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯏꯃꯨꯡꯅꯤ꯫ ꯏꯃꯧꯗꯣ ꯍꯣꯔꯦꯟ ꯈꯔ ꯉꯟꯅ ꯍꯦꯛ ꯊꯤꯟꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯏꯇꯩ, ꯑꯩꯈꯣꯏ ꯃꯦꯃꯤ ꯍꯣꯏꯒꯤ ꯅꯥꯀꯟꯗꯒꯤꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜꯗꯨꯅ ꯈꯜꯂꯤꯅꯦ ꯑꯩꯅ꯫ ꯃꯈꯨꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯏꯇꯩꯃ, ꯑꯩꯈꯣꯏ ꯃꯦꯃꯤꯗ ꯇꯧꯔꯒ ꯌꯥꯔꯅꯤꯅꯦ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯑꯗꯣ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯕꯗꯤ ꯀꯃꯥꯏꯅ ꯍꯥꯏꯅꯔꯒꯦ? ꯃꯄꯟꯊꯧꯗꯨꯅ ꯃꯊꯪꯒꯤ ꯏꯔꯥꯏ ꯅꯨꯃꯤꯠꯁꯤꯗꯅꯦ ꯂꯥꯛꯄꯤꯔꯣꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯍꯣꯏ ꯃꯗꯨꯅ ꯐꯔꯅꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯇꯨꯖꯅꯕ ꯍꯥꯏꯗꯅ ꯋꯥ ꯍꯥꯏꯔꯝꯕꯅꯤ꯫ ꯍꯣꯏ ꯏꯇꯩ, ꯑꯩꯁꯨ ꯃꯗꯨꯅ ꯄꯥꯝꯕꯅꯤ꯫ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯏ ꯂꯨꯋꯥꯡꯕꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯆꯤꯂꯤꯟꯊꯣꯏ, ꯑꯍꯜꯈꯩꯒꯤ ꯆꯥ ꯄꯤꯔꯨ ꯂꯥꯛꯑꯣ꯫ ꯊꯣꯏ, ꯅꯪ ꯑꯗꯨꯝ ꯄꯤꯔꯣꯕ, ꯑꯩ ꯏꯀꯥꯏꯖꯩꯌꯦꯕ꯫ ꯏꯁ, ꯆꯦꯟꯕꯅ ꯏꯀꯥꯏꯗ꯭ꯔꯒ ꯂꯥꯛꯑꯣ꯫ ꯂꯤꯟꯊꯣꯏ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯂꯨꯋꯥꯡꯕ ꯂꯩꯔꯝꯕꯗꯨꯗ ꯏꯀꯥꯏꯅ ꯃꯃꯥꯏ ꯅꯣꯟꯊꯈꯤꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯨꯋꯥꯡꯕ ꯅꯨꯄꯤ ꯃꯥꯅ ꯆꯠꯂꯤꯕꯗꯨ ꯃꯥꯒꯤ ꯊꯧꯔꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯥꯅ ꯌꯦꯡꯉꯤ꯫ ꯂꯤꯟꯊꯣꯏ ꯆꯥ ꯒ꯭ꯂꯥꯁ ꯈꯔ ꯍꯩꯔꯒ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯕ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯥꯏꯊꯣꯏꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯌꯥꯏꯊꯣꯏ ꯔꯤꯡ 3-4ꯔꯛ ꯆꯠꯄꯒ ꯐꯠ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ, ꯀꯩꯗꯧꯔꯦ? ꯅꯃꯥꯟꯅꯕꯁꯤ ꯅꯨꯄꯤ ꯆꯦꯜꯂꯦꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯃꯤꯟꯅꯅꯕ ꯆꯠꯀꯦꯗꯤ ꯈꯜꯂꯝꯃꯣꯏꯅꯦ꯫ ꯕꯣꯟꯗꯣ, ꯑꯩ ꯂꯥꯏꯒꯤ ꯊꯕꯛ ꯂꯣꯏꯗ ꯉꯥꯏꯔꯤꯀꯣ꯫ ꯍꯣꯏ ꯌꯥꯔꯦ, ꯂꯥꯛꯑꯣ, ꯆꯥꯛꯇꯣ ꯑꯩꯈꯣꯏꯗ ꯆꯥꯔꯁꯤ꯫ ꯑꯗꯣ ꯂꯤꯁꯤꯡꯁꯨ ꯄꯨꯕꯤꯔꯣ, ꯂꯤꯟꯊꯣꯏꯒ ꯌꯥꯝ ꯂꯨꯅ ꯄꯨꯟꯖꯕꯅꯤ꯫ ꯍꯣꯏ, ꯊꯝꯃꯦ ꯌꯥꯔꯦ, ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯥꯛꯀꯦ꯫ ꯊꯦꯡꯒꯅꯨꯀꯣ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯄꯟꯊꯨꯡ ꯌꯧꯈꯤꯕ ꯅꯨꯡꯁꯤꯕ ꯈꯛꯇꯅ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ? ꯄꯟꯊꯨꯡ ꯌꯧꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯗꯨꯕꯨꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯉꯛꯇ꯭ꯔꯥ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯁꯦ? ꯀꯅꯥꯒꯤꯅ ꯅꯨꯡꯉꯥꯏꯕ, ꯀꯅꯥꯒꯤꯅ ꯑꯋꯥꯕ ꯈꯪꯕ ꯉꯝꯗꯦ, ꯇꯝꯕ ꯉꯝꯗꯦ꯫ ꯌꯥꯏꯊꯣꯏ ꯃꯥꯒꯤ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯏꯃꯥ! ꯂꯤꯁꯤꯡꯂꯨꯏꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯌꯥꯏꯊꯣꯏꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯊꯣꯏ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥꯗꯤ? ꯃꯅꯤꯡꯒꯤ ꯏꯅꯦ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯣ, ꯑꯗꯣ ꯍꯣꯔꯦꯟ ꯅꯪ ꯂꯨꯋꯥꯡꯕꯒꯤ ꯅꯨꯄꯤ ꯊꯤꯟꯕ ꯌꯥꯎꯒꯗꯕꯅꯤꯀꯣ꯫ ꯀꯅꯥ? ꯌꯥꯏꯊꯣꯏ ꯅꯣꯛꯂꯒ ꯅꯣꯏꯒꯤ ꯏꯆꯦ ꯂꯤꯟꯊꯣꯏꯗꯣ ꯂꯨꯋꯥꯡꯕꯗ ꯆꯦꯜꯂꯤ, ꯉꯔꯥꯡ ꯆꯦꯜꯂꯤ, ꯑꯗꯨꯗꯣ ꯍꯣꯔꯦꯟ ꯊꯤꯟꯗꯣꯏꯅꯤ, ꯑꯗꯨꯒꯤ ꯆꯠꯇꯣꯏꯕ꯫ ꯂꯤꯆꯤꯡꯂꯨꯏ ꯃꯀꯣꯛ ꯅꯣꯝꯂꯒ ꯍꯣꯏ, ꯑꯗꯣ ꯗ꯭ꯔꯦꯁꯇꯤ? ꯏꯃꯥꯗꯒꯤ ꯁꯦꯠꯇꯣꯏꯕ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯌꯥꯏꯊꯣꯏ ꯂꯤꯆꯤꯡꯂꯨꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯋꯥꯈꯜꯗ ꯅꯨꯄꯤ ꯃꯥꯅ ꯍꯣꯔꯦꯟ ꯑꯣꯏꯒꯗꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯛꯃꯤꯁꯨ ꯇꯧꯏ ꯃꯁꯥꯗꯨ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯅꯣꯛꯂꯒ ꯂꯩꯕꯗꯨꯗ ꯂꯤꯆꯤꯡꯂꯨꯏ ꯋꯥꯈꯜꯗ ꯈ꯭ꯔꯤꯔꯅꯤ? ꯂꯤꯆꯤꯡꯂꯨꯏ ꯇꯞꯅ ꯁꯥꯔ ꯗꯣꯛꯇꯔ ꯈꯨꯝꯗꯤ ꯌꯥꯏꯊꯣꯏ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯇꯥꯎꯔꯤ꯫ ꯅꯣꯛꯃꯤꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯂꯤꯆꯤꯡꯂꯨꯏ ꯇꯞꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯅꯨꯄꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯃꯥꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯇꯞꯅ ꯄꯥꯏꯔꯒ ꯅꯣꯝꯂꯛꯏ꯫ ꯁꯥꯔ ꯗꯣꯛꯇꯔ, ꯀꯔꯤ ꯇꯧꯕ꯭ꯔꯥ? ꯌꯥꯏꯊꯣꯏ ꯃꯪꯂꯝꯕꯗꯒꯤ ꯅꯨꯄꯤ ꯃꯥꯅ ꯊꯦꯡꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯂꯤꯆꯤꯡꯂꯨꯏ ꯂꯩꯔꯝꯕꯗꯨꯗ ꯑꯅꯤꯗꯨ ꯃꯀꯣꯛ ꯊꯦꯡꯖꯤꯟꯅꯩ꯫ ꯑꯌꯣ! ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯌꯥꯏꯊꯣꯏꯗ ꯌꯦꯡꯉꯤ꯫ ꯌꯥꯏꯊꯣꯏꯁꯨ ꯃꯀꯣꯛꯇꯨ ꯅꯥꯟꯗꯨꯅ ꯅꯣꯛꯃꯤ ꯁꯨꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀ꯭ꯔꯤꯔꯅꯦ ꯃꯊꯛꯇ ꯌꯦꯡꯕꯤꯔꯒ ꯑꯗꯨꯝ ꯅꯣꯛꯂꯒ ꯂꯩꯕꯁꯦ? ꯌꯥꯏꯊꯣꯏ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯒ ꯀꯩꯒꯤ ꯃꯥꯟꯒꯦ? ꯑꯩꯅ ꯀꯔꯝꯅ ꯃꯔꯝꯗꯣ ꯈꯪꯄꯤꯅꯤ? ꯁꯥꯔ ꯗꯣꯛꯇꯔꯅ ꯈꯟꯕꯕꯨ ꯑꯩꯅ ꯀꯔꯝ ꯈꯪꯒꯦꯔꯥ? ꯌꯥꯏꯊꯣꯏ ꯅꯣꯛꯐꯦꯠ ꯈꯪꯒꯗꯕꯅꯤ ꯀꯩꯅꯣ? ꯂꯤꯆꯤꯡꯂꯨꯏ ꯐꯦꯠ ꯇꯧꯔꯒ ꯑꯉꯥꯎꯕ ꯑꯣꯏꯕꯤꯅꯨ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯒ ꯐꯥꯈ꯭ꯔꯦ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯈ꯭ꯔꯦ ꯆꯦꯠꯅ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯈꯨꯠꯁꯥ 5 ꯆꯪꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯤꯆꯤꯡꯂꯨꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯥꯏꯊꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯏꯊꯣꯏꯗ ꯑꯣꯟꯈꯠꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯌꯥꯏꯊꯣꯏ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯤꯆꯤꯡꯂꯨꯏ ꯇꯞꯅ ꯃꯈꯨꯠ ꯑꯗꯨꯕꯨ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯅ ꯁꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯨꯄꯥ ꯃꯥꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯗꯨ ꯍꯦꯟꯅ ꯆꯦꯠꯁꯤꯜꯂꯛꯏ꯫
ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯌꯥꯏꯊꯣꯏ ꯅꯨꯄꯤ ꯃꯥꯕꯨ ꯐꯠ ꯆꯤꯡꯁꯤꯜꯂꯛꯏ꯫ ꯆꯥꯎꯈ꯭ꯔꯕ ꯅꯨꯄꯥ ꯃꯥꯅ ꯅꯨꯄꯤ ꯃꯥꯕꯨ ꯆꯤꯡꯂꯛꯄꯗꯨꯗꯗꯤ ꯂꯤꯆꯤꯡꯂꯨꯏ ꯕ꯭ꯔꯦꯛ ꯐꯥꯕ ꯉꯝꯍꯧꯗꯕꯗꯒꯤ ꯌꯥꯏꯊꯣꯏꯒꯤ ꯊꯕꯥꯛ ꯃꯄꯥꯗ ꯑꯃꯨꯛ ꯃꯀꯣꯛꯇꯨ ꯊꯦꯡꯖꯤꯜꯂꯤ꯫ ꯂꯤꯆꯤꯡꯂꯨꯏ ꯃꯇꯧ ꯑꯗꯨꯗ ꯌꯥꯏꯊꯣꯏꯗ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯊꯣꯏ ꯇꯞꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯗꯅꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯑꯃꯨꯛ ꯅꯧꯍꯧꯗꯅ ꯍꯨꯕꯤꯔꯤꯕꯁꯦ꯫" ꯂꯤꯆꯤꯡꯂꯨꯏ ꯀꯔꯤꯁꯨ ꯍꯥꯏꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯥꯏꯊꯣꯏ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯂꯤꯆꯤꯡ ꯅꯪꯕꯨ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯏꯀꯧ ꯀꯧꯅ ꯂꯥꯎꯕ ꯐꯪꯒꯗꯕ?" ꯊꯕ ꯃꯥꯒꯤ ꯀꯥꯗ ꯐꯣꯟ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯀꯟꯅ ꯂꯥꯎꯅꯔꯤ꯫ "ꯅꯈꯣꯏꯅ ꯄꯤꯔꯤꯕ ꯁꯦꯜꯗꯣ ꯐꯥꯒꯤꯔꯣ ꯍꯥ? ꯊꯕꯛ ꯑꯝꯇ ꯅꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯈ꯭ꯔꯕꯣ?" ꯀꯔꯤꯕꯨ ꯍꯥꯏꯔꯛꯂꯕꯅꯣ ꯈꯪꯗꯦ ꯈꯔ ꯇꯞꯊꯔꯒ, "ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯍꯜꯂꯣ, ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯣ." ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯐꯠ ꯀꯛꯏ ꯑꯗꯨꯒ ꯃꯊꯟꯇ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯀꯟꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯃꯍꯥꯛ ꯂꯩ꯫ "ꯅꯨꯡꯁꯤꯕꯁꯦ ꯉꯥꯎꯋꯦ ꯍꯥꯏꯅꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ?